Manipur thoklibi irang ngarang megi tang ahum chahi ni chapchana phavanamita Manipur khangnatana India ki konung Delhi dasu Delhi Maite Coordinating Committee Manipur Students Association Delhi Manipur Innovative Youth Organization Delhi amadi United Kaching Students na sinduna Delhi ki Jantar Mantar da pen da phongtokpa amadi wakat khongjang chingki pen da phongtokpa amadi wakat khongjang aduda wangang loi oina Lok Sabha ki MP Angomsa Bimol Akoizam Imphal Times ki editor Thumuksam Rinku classical Manipuri and Odyssey dancer Sharon Lowen, Senior Journalist and Convener DMCC, Dr. Seram Roses, Masat ki President, Yaikhom Gun Chenbana Chingmana Saruk Yaki. Central Government na Manipur bu Kanglup Furup ki khenna ba miyeng da tokhaina ba siliba thong lekudabani Kanglup Furup naidana relief camp ta leiriba Manipur ki yelong mi khudimak po masa masa ki yumda hanjinaba honagadabani haiba pandamda wangangloi singna wafum kaya thamki khongjang adu da makhatana cross border terrorism suspension of operation shu gi matang da su wangangloi singna wafum kaya thamna ki haina cherol da palli Manipur Pumada April 15 single use plastic yonba amadi sizinaba athingba thamkhraba matung Directorate of Environment and Climate Change Manipur Pollution Control Board amadi Kangleipak Women Multipurpose Cooperative Society Limited na punna ngasi Khurai lamlong kaithal gi akoibada single use plastic sizinaba thingnaba awareness campaign drive sa thakre stockist amadi distributor singdagi hogduna single use plastic thingnaba fagatuna fine thianbagi makha taba drive sa thariba sida saruk yakhiba Directorate of Environment and Climate Change ki Program Officer Dr. MS Khana plastic sizinabana akoibagi fibam da pirakliba saithengi matangda wafam kaya thamki amadi Imphal East ki Adaksya Khetri Tamagi Makaidagi su drive asida saruk yaraduna single use plastic thingnaba khongthanga miyamna saruk yabinaba wafam kaya thamki कोई सिंगल यूज प्लास्टिक की यूजेस से अदुम मार्केट अदुम मखाताना अदुम चथदुना लैबसे हौखिबा मार्च की तांग कुनमाथोइदा 2025 की मार्च कुनमाथोइदा चीफ सेक्रेटरी ने प्रेसाइड तौरगा डिसीजन लौखिबगी मतुंग इन मणिपुरदगी एनफोर्समेंट ड्राइव मसे सिंगल यूज प्लास्टिक से लेबननबगी ड्राइव चथबा हौखि अकॉर्डिंगली अखोगी वैली डिस्ट्रिक्ट अयामबदा अखोय कवर तौखरे मसिदा अखोय मणिपुर पोल्यूशन कंट्रोल बोर्ड अमदी अखोय डायरेक्टर ऑफ एनवायरनमेंट एंड क्लाइमेट चेंज का लोइनना मरुओइबा मार्केट सिंगदा एनवायरनमेंट कंपेंसेशन लेभाई तौबा अदुमबा कया चथकी अदुगी मखा चथरपोइना अखोयना मार्केट सिंगसिदा मक्सु मसिगी ड्राइव असि चथरगा हारिबा मार्केट ता ड्राइव चथबसिदा मसे अल्टरनेट टू सिंगल यूज प्लास्टिक असि अखोयना कांगलेपाक मल्टीपर्पज कोऑपरेटिव सोसाइटी लिमिटेड अखोयगी MSLM गी मखादा लैबा मोयगी मखादा लैबा सेल्फ हेल्प ग्रुप सिंग टाई अप तौरगा हारिबा अखोय पेपर बैग अमदी सिनदन लैरबा फी सिंग असिदगी अखोयना रीयूज अमगा हन तौहलगा पोचैब लैबा लाप खोटपा मयाम सिंग सिदा अखोयना अवेयरनेस ओइना एज वेल एज ड्राइव ओइना प्लास्टिक न पुरगा लाबा खाओ सिंग अदो अखोयना फीना ओंथोक पिरगा मयाम द अवेयरनेस ड्राइव असि मखा अदुम अखोय चथरपनी Director of Environment and Climate Change Manipur Pollution Control Board aduga aikoigi Kangleipak Women's Multipurpose Cooperative Society Limited na hauji malem gi oina inga sagi khalsi am sathi na kairak pas na maram oira kan sida malem masta leiba mipung kuding makse aikoi yamna nung ai fa ba aduga yam shanti leiba aduga aikoi zero carbon emission che 2050 bawgi manung da aikoi suksoi dana malem stage le aikoi gi lakpa ngamna bagi damakta koi single use plastic se masi ahan bagi oina aikoi Manipur da ban tawnana ba na konarak pasi masi ahan ma khongtang natte masi aikoi yamna ngalingay matam dagi aikoi gi Manipur da natana India gi mafam kuding makta su masi khongtang je koi chatadno lai masi khongtang se mai pak na bagi damakta directorate na amadi Manipur Pollution Control Board na hadaki mai pak ta baya de haidana grassroots ta leiriba self help group mayam sing se masi bu Manipur State Rural Livelihood Mission gi makhada mobilize torok ko se masi na aikoi choi dana koi mai pak ka ni haibagi dum bachet pathaja badulai aduna Manipur parja myam na su koi gi health yam hazard oigadaba aduga environment yam sathi na soliba sigumba koi single use plastic sinaba se masi aikoi thingba ngamdana ba isa gi achauba daita do aikoi punna lowina si aidana ngasi gi campaign si gi part amoida imyam dar pil tawjari Manipur Police na Churachandpur district ki miyoi amadagi lupa crore 9.9 lom oigadaba brown sugar fare hairi faraba miyoi adudi Thianmon Shyam Samte chahi kunthraga nithoi Churachandpur gi Gangpi Mall village tagi ni hairi police ki pauna hai miyoi asidagi international market price ta lupa crore 9.9 ki brown sugar kilo manga henba adu fagat pangam ki bani hairi fagalaba brown sugar adu soap case chamri gatara ga nipan thongna sadoktuna haplaga purakhi bani fagalaba miyoi asiga loinana 4-wheeler gari ama amadi mobile phone amasu fagat pangam ki haina paw sina makhatari